Kanna lumliba kokto khutta pairiba guli machaduna soidana ngamgani haiduna isingduga loinana good yosili ngamdabashi yadabani anauba project hobada ngairi thabakta sincere oizaba thawai yaujaba magi professional oiba mataushina Lia lairiba producer director ayambana mabu respect tawribani phi kamladuna bobo sauna Liagi manakta lai kagi thong hanglambaduda changlaktuna sauna Liagi nakanda lepi Lia mana khara lalurabanina mamaido koirei leiduna le kaidau sabano ha ngasigi shooting cancel tawra sabro khon kalap nganglakliba boboda kirup yengladuna Lia khumle yani ai adu manage toge ha hidakti chakrabo char ko khara lumba khaknina adum pharanida bobo sauning magi phone du lauthokduna makhoi ngasidi khidang thengna lakjage atopa sin hana shooting tawiramo haina mayamdu shaudana ba request tawri aina nongdu chotana ba gari thodorakpa ngairamo na hairaga nabani na taptangai nongna pungluplupaga leiramineba pharene hujikte amadudi masa sagat pasu yaw madi lehorasa no ngasidi aroibagi wahai singdu tabada Lia mamit mana chap yungkhale masangam hongdobra kyam kana fever tawrino dak chakrabo aingoda paracetamol leibani ai piruge paukhom pirakpa ngaiduna Lia prap hogatle magi anaba loina kawkhre magi wakhalda yaichenba masangam hode tabada masadu leifam khangde mahakna thokhanbani khanbada amukke hena mathwai nungai jade tanjadudani doorbell khinglakpado laklibadu kanano yenglubada juni liptuna lerambaduda ingangai ama nangna sangamdena haibaduda hangbalakpani ai bura ai de kaise tawdi shooting su chatkani thengdribra ne dude loisinba horodana ngak lekige ai gi bodyguard to fever to wena hai ai magi hidak bigen tawrambani ai gi paracetamol lekibani amte yomkige ama manungda phambiramo chat kige tawriba Lia do juni na khame ngaiko engonda hidak yaramgani yarni ama ai gi paracetamol lekibani masi haiduna amuk chatke tawbani Lia adubu handamukte juni Lia gi makhut phaduna khame ngaiko ai gi se oina piu juni nang horore matagum magi handbag to hangdokna ba hotnai nekliba makhutuna bag ki chain do hangdokna ba hotna bada awaba oihalli asumna makhut nikpasi hanadagi khara kharadi tawbani adubu handakna henjinbagum tawbado Lia su urami ama kadaino bag to ai hangdokpi hidak to kadai de yawbano juni na hidak yawfam du takladuna Lia bag tagi lawthoi yenglubada hidak to ibuprofen haina tharami Lia wakhal da khalli kaino fever tawbagi khwaide common oiba hidak ti paracetamol aduga kaigi ibuprofen se oina khalamba wakhaldo maningdagi bobogi khonjel duna kai hanke madam manung daga phangkise ai coffee semjarake yarni da bobo ai atai thabak su laiho Lia masangam de haibaduda sum hangbalakpani bobo khazik ngakchana ne yengi pau pikhibani junida adubu Lia gi matang da natte mahaki machanupa yaichenbagi matangda masangam de haiduna pau pikhibani hairakliba wafamdo bhab taraktuna bobo fat khumle ahu madam kishu thoidopadi tawdreda ngasi shooting do adum chetpa ngamganida bobogi wahaidu taraba matung juni makhoida onsilaktuna adudi ayamuk thokragi handaki project se soihanba yaba nate nangi best level da hotnagadabani ko Lia hoi haibagum mangak nomi magi damak wajarabi magi amani juni thokibada guest house room da mamai onsinduna ningamdana yengambado bobo nadi uhawi mataududa bobo sor sangna hondoi khangde makhoi mama machagi matausi mahaksu kakngaunarabani Lia de magi ama magi anaba hangbala ami haibagi wakhalda haraujari adubu lawshing lebi Lia ni ekta tarai apangba sibadi yaroi nahan makhai sidagi hina kanna naba mayam yauribani adu orasu sumain tawbadi yaudri phone da hangakpa natraga hangbala abaso asumna hatho jelakpadi amuk phau yaukidri moro mathanta sonjai wakhalda Lia tanjaduda bobona ihe kaidawrage mo nangbu ibungogi hidak pini haikidaine kadaino hidak to ai pirasu piurage
Bobona makhutagi lauge tawriba hidak to yade haibagum makhuttu khangching chingsili. Yarni, ai dum pijagi. Da bobona maningda inarake hardi ai. Mataududa bobo su nokningi. Mabu manung mapan khangba ngamba boboni. Makhoigi guest house to adu tamna lai. Kadu hek changakpaga yaichenbagi fibam ubada Lia makhong thangsinba ngamde. Mamit chetna ushinduna anaba khangliba magi saktamdu uraga thamoidu khanglum lumthare. Mabu awaba nanghaliba mahakse phattedako. Mabu senajage magidamak kathokjage haiduna ngarangda haikhiba. Masira mabu wahaliba sira magidamak sakhiba wasaktu. Mathanta chaijari mathanta saujari. Haima amuk kaidawrage hidak to puruone. Sumda ibungo se anaba hinjinkiba tari wani. Wahaiduda Lia pakhatna manak changsile. Tama, aidi paracetamol chaba yadabani. Paracetamol allergy tawbani. Atopa hidaga ma leibirugera. Hairakliba yaichenbagi wahai singduda Lia na tap oktuna khumle. Paracetamol na ti tu atopa hidak ni. Manak changsinduna Lia hidak to yaichenbada utli. Mana hek chaba hidak to ga manarambaduna Yani haibagum mangakto khasik nomai. Lia ising glass ama hairaga yaichenbada golido ama khoktuna pise. Hidak to charaba matung yaichenbana wa makha tadana mamittu ushinduna amuk tumin leikhe. Ibe Malia pungsi yadrene. Nangdi shooting amuk chatkadabani na thankini loisilur. Aine ibungogi manakta ngahaksum sangamgi. Nakande ising hapliba bawldo bobona katan khar luptuna sponging taunaba yaichenbagi laibakta thamduna sembiri. Lia machi lengda adumak leptuna leire bobona tawribado mahakna tawgadabani haina khal. Tanja chadana khambal kana chawraklibani. Kainu sum leptuna leiridbo. Tu ose haibro. Chatlaroi se haibraba. Ha. Bobona chairakpada Lia sugatli. As hoi he chatle. Isau lankrapotni. Lia makhongdu thangningda soro chingduna chatli. Mamai dusu yaichenbana hiptuna leiribaduda yengduna chatli. Khangniba horen shooting satloi thogane nganta halaga ahing chupa seba togi manakta daboboga sukchang haloiba murum sonduna thabak chatnaba haiduna magi kada loishil Lia chatkre haiba khangladuna bobo tapna wa haire ibungo yaichenba ngasai medam la ambani wahai singduda yaichenba mamit khangpang pangthore Kai imala ame haba tama imadi ima kadai de lehoi bunga tapthago madam da aina nangna sangam de haina pau pirubada la ambani to madam nani nangi hidak piram libasi hidak se piram laga atai thabak lei haidana adum chatkre khazik haugatuna yaichenba nakanda leiriba hidak to makhutna lauduna yengi minambani machadagi hena maru oiba kari thabak pu leibage Mamagi hongliba sakphamdo urabadi shoidana yaichenba mamagi matung inage hairakani haiduna masak utlamdabani. Juni magi pandam phangdri matam watli khanduna tawribra. Bunga ai wafamse haidi hainingdabani. Adubu kaiwano tama kaidawrage. Bobo haisira haigumsira ngahak khanjane. Sor sangno hondoktuna tapna haire. Bunga Madam do handakti masado khar sunjinba mal hospital da su toina pukhatle haiba pautai aigi wakhal na rakhangde masa so mayang kangsinba mal nang imaga muktang oirasu unagera wafam singse yaichenbada khanghalli haiba khanglabade bobo magi thabak phawba tatpa yaribani adubo mama machagi matause mahak kuine yengduna leiba ngamlaktabagini yaichenbana tumin leibada bobo na muk makha tare Nakhoi anigi marakta kari nungaitaba wari leibano haiba ai khangde. Adubu turilgi ising hangatna chendabani. Nangidama koirabadi nangna sangamde haibada damdo chelakibaduni. Ibungo, imada koina waroba thamganu. Makhoidi punsigi sandhya matam yawraklabani. Ngarangi matamdagi hayengi matamna hena telabani. Nang tungda ningamdaba lakani. Hello? Nang loshilabo? Hoi, ai thogle. Call tawraklibadu Liani. Bunga, akhoi settingi chatlogi. Adum potharaga lermuko. Nasa nungda nungaitradi ingonda hek phone tawro.
Yaichenba mangaktamak nomi wadi ngangde. Boboga Liaga gari thodore. Liana maningda phame. Da bobo. Kedore. Ngasai amana kamaina hidak to khangino. Haidi hidak to kamaina yam khangna piramino ba. Wahangduda bobo swai lawi. Apangbi Lia natte. Haina singna khumdrabadi huranba phagadoribani. Khangamni gaino. Magi resume de yaramni. Hausikandi thabak changbagi resume say midugi details in yarban. Health ki medical gi loinama. Madi thabak changba so kuidribani na madam na ningsing hawaramgani. Paukhumdu taraga Lia makhatana wa hairakte tuminle. Bobo rear view mirror duda Lia da haifet yeng magi saktamdo Bobo na hujik haikiba wahai singdo mahak thazaribra thazadabra haibado haibangam khide. Makeup amamu uirum taururaga hawalakpadani. Yaichenba fever dudi khara hantharame. Masaduso khara nungaire haiduna phamungda phamduna phana kuina tuminle. Phone du lauthokduna Google gi search bar duda type tawi. Yai Entertainment CEO Juni. Thoglakhi magi maramda image ta muk changduna yauriba photo shingdo amamam tawaina amuk yengi. Ayambana magi thabakka mari leinaba functions meeting shawagi photo ni. Marakta sakhin sanaga punna function de yauminabagi photo shu yauri. Khagembaga punna kapminabasu yauri. Liaga nok tuna wari sanabagi photos kaya su yauri. Adubo yaichenbaga kapminaba photo di amate yauramde. Masini wahang. Mayamgi mamangda sanariba kumhai challiba paukhong singsi. Yaichenba phongningba masadu lengamdre. Magi iCloud to ina changlaga yauriba photo shingdu ina amamam te yengi. Miyamda uttaba miyamna khangdaba mama macha khaktagi oiba taibang. Yaichenbana school ahanba kaba hoba numitke, mana college kaba numitke, magi graduation numitke, mana university tamba matamge. Ningai kaya tauraba matung mamana lebi khiba magi ahanba bike toge manakta mama macha makhoi ani pulap lipminaduna photo kapminabagi su yauri. Ama khaksu yaurame. Mana Mexico da leiringai mama bu uning manduna masangamde haichinabada mamaga khagembaga lakhibani. Mama na asengbado khanglakpada sauduna mana leikhibado. Photo du khagembana kapkhibani. Thaudok tu ningsinglaga khazik noklame. Adubu thangnaba mikupta magi phone screen da pirang marik ama madom tarakhibani. Kaplamle mahak masa khangda tumin kaplamle. Manade Atai photo shinga magi photo ga manade. Miyamna uriba mamagi taibangdo mama macha makhoi ani gi oiba taibanga yamna khetnai. Magi de yauriba photo khuding makso black and white ngaktani. Arang araki taibang nattaba makhoi ani khaktagi oiba taibangni. Photo singduda nungsine yingjaraga tapna sonjakhi. Ma Numittugi shooting do tangkhai mukti challe haibabo pungdi fana thengjile. Lia mana tawkhiba plan duga ona tainaba oirakpada masadu sauningbana loirabani. Bobo ishing bottle do Lia da piraduna tapna hanglei. Kari muktawrage nangna phipi kamiduna. Lia isu sugatna Bobo gi khudang da siriba ghari du da khudombi thillaga. Tu yengo pungse amte yengo ba ayo khreba. Bobo sa haifet yengi pungdo tarit taga daurabani. Hoine, aduga daurage. Mamangda susigi matam phau adum shooting to mayam yauriduni. Director na handaki sense loiraga ngasigi di loisilase na hairamiduni. Thuna fat loisilaga chatlasige daurage. Yam thuna loirani. Ngasi sina kai daurabano khangde. Atai artist singse pangsoi da soi. Aina ne yumda khranga na haningadi tauradabani. Aigi laibakse. Lia gi wahai singduda bobo pishumani du khazik inkhatli. Karino nganglibado haina hanglibani. Tanja chana mathangi sengi shooting horashe haiduna kaurakpada Lia chenchat chatki paukhum piramde. Adubu bobo chingnakhi. Ngasi ngarang oiriba Lia gi matauduna hena chingnaba hengkale. Lia camera mamangdabu lepkhrabadi saklonama onkhi. Wakhal pukning hakjang pulap lupsinkhi. Bobo mangda uriba Lia bu yenglaga sor shangna hontoi. Bobo khonglakliba phone do kanano haiduna yengi.
Sakhen sana. Sakhen oirambadudha masado ithak thakatna phone do paikhatle. Hello sir. Kai takpigadaba? Bobo. Nangbu yumda leibro? Leite sir. Liagi shooting mafamda leiri. Oh, shooting tawriba. Sakhen gi khonjel do hanaga manade ipa pakhatpagum tawi jingnaduna makhatana hanglakhe. Sir, kidobu yaroge. Sakhen ngahak tumin leiraga tabna khumlakhe. YAICHENBA do aigi nakta leirene. Mamagi manakta leirani, mamagi manakta pulap chatluse haidana leir. Ngangnabaga mate yadre. Pirakliba Sakhen gi paukhumduda bobo ingangak natai. Sir, ibungo do masangamde haidana lehubani. Kamdawna adomda muk yawramibano. Aisu khangdre bobo. Magi ningai se handakti mawong amani. Masabudi kaishu thoidokpa tawdreda. Nakhoi muk pakhatnaramni haidana paw amasum pirakpani. Adudi sir, aikhoi somdadi karam kanda mo madugi wahangduni Sakhen su matha saribase. Maduni haiba ngamdribase. Ai mama mukta unahankige. Aduga makhoi mama macha kari decision lobano haibado amuk yengasi. Hoi, phani sir. Phone thamkraba matung bobo matha sarap makokto hotle. Shooting dushu sindu macha ma oibana loiramale. Firol hongdaba makai magi maikaida chelaklibi liyada urami. Dabobo loire chatlase. Mado masasu ngamhogde mathanta naba khangaga muk leiramni. Thuna chatlase ba. Kaino ni nangbo dress ka dom hana hongurudana. Asomdane manungda ngainaramani. As mathang shooting doina pirase ba. As kaino ne ngawrani. Chalo thengkrani. Firol do phadong doro. Ngaingamdabi liyado bobona cheibadagi muk manungda praprap changkhirami. Hairamliba liyagi wahai singduga Sakhena pirakliba pauduga bobo kaidosige confirm khanglamde. Maithong makalamna gari manungda famlibi liyagi matau uraga bobo wa haiba ngamlamde. Yum yoraduna liya praprap chensinke bobo sumaningda tanare. Guest house tugi manung changduna YAICHENBAgi ka tamna chenchat chatkibani. Kagi thongdo khasik hanglaga leiramdabaduda liya thongdu khangin inthoi. Makalam lamba maithong khangan hanjinke. Maithong masak onke. Pakhatna kadudagi chenthore boboga thengjine. Dabobo madu lehodiye. Masa ithak thakatna pakhatna pau tamliba liyagi mataududa bobo asengba wafam singdo haidoklasira mukhalli. Adubo mana asengba haidoklubada oikiba YAICHENBAgi mataugum Liya sukari oirakani tambangamde. Wafam do loshilage ningladuna bobona khumlei. Ihe, aidi kauthoredana. Ngasai YAICHENBA do masangamde haibaduda khagembana lawba laktana magi manakta leirena haibani. Wahai singduda Liya do frank saugale. Kaino, khagembana mai kei mathau leigiba hospital da purasune aina dum ngame. Seba tawrasune aina dum ngame. Bobo hai singna Liya bu themjinbire. Misu mamanabani kaino. Pakhatchadana khagembasu mamanabagi mateng pangjabani. Sibu kai kaigi. Liya thariba couch machaduda saurangna phami. Dabo bosune paudo khangadi ngasaina haiba yadraba. Dementia narabo, Alzheimer narabo. Tanja chadana kawiga khotliga. Bobo do wa thaidoktuna khumlei. Lause, yum jalasi. Guest house YAICHENBA su leitrabani na thonglon chilamasi. Hayeng naba pharaga mai lakcharani kedoge. Dabobo. Kedore. Mado hayeng laktradi. Hayeng soidana halakadra. Kedobai halo oidoino. Naba pharadine adum lakchani. Bobona phana haijarabaso khangde. Liyagi pukningda paukhum singdo apenbadi pokhide yaningba phaukhide. Matung onthok tuna guest house do hanna yengjarami. Liya magi katamna laktuna thariba phamungduda famthai. Shooting chatlubagi wabana suloirabani. Hakchang khaktang natte ngasidi Wakhal suwai. Handaki movie shi anoba makhalni. Magi anoba sakloni. Treatment tawraba matungda number film oibana. Magi oliba masak mawongi matangda miyamna kari reaction pirakani khanbada pakhatpa charangnabasu phawribani. Khotta pariba phone du puthoi. Magi Wakhalgi pothafam, magi tainafam, Rubigi ming tharibaduda ketname. Adobu ngasidi karigino khangde. Rubida Liya magi thamoigi oiba paudam tamjaba ngamde.
Madugi mahutta makhoi anina thanakhiba message mayamdu changduna pai. Rubina magidamak wajaba, magidamak senajaba, magini bo hairabadi khudingmak hundoktuna hotnajakhiba kayado khangdaba natte, udabasu natte. Phone du thamlaga nakanda chawna khiliba magi book shelf tu tamna liya chatli. Lyric ama lauthore. Mana toina paba asangba machugi dress setpa nupi amana cover oiba lyric tune. Bookmark thamliba page to the hangtoi. Chapter 25 ki highlight tawriba matik tu pare. My dearest Sissy, please never forget the sunrises and the sets with your smile. At least to me, it does. You are the only thing on this planet worth worshipping. Leijai magisu asumna haibiba ma. Leijai magisu asumna hobadagi punsigi tangka khudingda thauna habiba misak ama. Tamkhibani minokto kana ukhini pakhatjana lona thupna cheksinna tamkhiba minokni. Amam angan sinarakpa matamni lumna thangliba khongthangni. Mamagi yathang induna thoglakhiba numittudagi ngasisu yumdu ahongba karisu leiramde. Yumgi housekeeper duso kadomda leikrabano ude. Yaichenba yumduda sakhena mang thaduna changle. Mamana leiba kadu tamna makhoi ani chatli. Karibu haigani, karibu pamlibano, kari wahangi, kari paukhumno, sakhen khanfam khangde. Oiningba ma oirasano, machagi ningai sidadi, ningba thonghalage khanduna lakminare. Asibu wanina. Adodada, horendi tumba sumbiuko. Ithanda tumba kizayeba. Khonjel duda yaichenba so sakhen chu chaplepi. Makhoi ani yengne, karino haiduna. Amukso mamagi ka adomdagi khonjel du tare. Nahanmo aina haikibado adusu kaushinaba yaroi ko dada. Aidi saudoini hek kaubada. Khonjel du atei kanagi sunatte Junini. Kanagano wari saribado phone dara haina yaichenba yengluge haiduna changakpani. Adubu mamagi fibam da ubada yaichenba khong thangba thokidre. Tumin leptuna leikre. Mataududa sakhenso pakhatna manakta changsinduna lepi. Masu ure Junigi mataudo. Mathanta sitha noktuna lerami. Kanagumba amana mangonda fagi tawrakpagum thawai tana nokli. Yaichenba pakhatna chinchilli. Ima, tabrose, somda yengo. Aila ima. Yaichenba mamabu masa nomduna kawi. Juni mabu kauriba khonjal adomda yengthore. Adubu wakhal amada tawagum mamaido mo koile leiduna yenglei. Dada kadai chatkrage. Fug haugatki. Ka manungduda kuchin chenduna kanagumba amabu thibagum tawri. Thabishna, kai thirino, se, aingonda hayo, kai pambanoba. Sakhengi khonjal tabada Juni mamaido leisilaktuna langtaknana haire. Sakhen, dadadong chatkraba. Hujikta aginakta famlambani. Hujikta aginako mayada wari sarambani. Wahai singduda sakhen su yaichenba su swai lawi. Kari taurabano pakhat pahele. Tanjaduda Juni makhut khudombido machinda thamlaga tumin leyo haibagum ingit tauri. Shh, langan. Tu. Tabra. Dadagi khonjel ni. Tau. Somdagi ni khonjel se. Dada makhada leiba mali. Magi khonjel tai. Ai makhada kumukhigi. Mitmangda tauriba mayamdo yaichenba di manga chap manari. Babona haibagum mamado masado ison sona ure mayangsu kangsilami. Tha khara urudabada mamagi saktam yamna olami. Chenthokiba Juni butana duna sakhen yaichenbada onsinduna kanna laurami. Bunga, noi doctor uncle do amukta call do. Emergency ne na hayo. Mana paikhalaktrasu khagimbado ersu call do. Sida thuna laktaba yade na hayo ko. Wahai singse hairamlaga makhada chenthakiba Juni bo sakhena tanaki. Yaichenba makok paiduna ngaihak tawfam khangda tuminle. Pocketa hapkiba phone do amuk hatho lauthokduna call tawi. Pau pikre yumda thuna lakpiyo haiduna. Dr. Yaishna su Junigi fibam hanadagi khangbana emergency ni haibasu khanglami. Yaichenba phone do thamkhraba matung floor do da git phamthai. Makok paiduna tuminle karino mamagi oiriba fibamsi. Paukhong amakhak phongnaba lakhiba madugi mahutta paukhong lising kayana mabungai duna leiramle.